Manipur da thokliba irang manungda haukiba chahigi September 18 da thokhiba nongmai kapna bagi thaudok amada laikhidraba Manipur police ke asai Onkhomang haukipna Meitei furupta onsenduna nongmai kapi haipagi khudam changdam laite haina Chief Minister Nongthong Birena fongdokre Manipur Legislative Assembly gi ngasi chathariba mifamgi wahang pawhangi matamda Sugnu AC gi MLA ke Ranjit na star question amaga mari lainana hanglakpa supplementary question amagi paukhumda Chief Minister na fongdokhibane MLA ke Ranjit na mahaki wahang hangladuna Meitei miyamda nongmai kapsilakpada Chennai haina miyamna haina riba amadi pauche singda thaudok adugi matangda paksana yaukraba miyoi aduda case panbagi mahuta ex gratia piram libagi maram Karino haina house ki kuthangda Chief Minister gi pukning chingsin ke madugi paukhmoina house ki luchingba Chief Minister Nongthong Birena laikhidraba Manipur police ke asai oiba Onkhomang haukipna Meitei da onsinduna nongmai kapi haibagi praman phangde police ama mathau tawringai da laikhide haibagi report asida ex gratia pibani thaudok adugi matangda su thigatli haina thamke Chief Minister na mahakki paukhom adugi mathakta Sugnu MLA ke Ranjit na me marida peace committee semlubadage Sugnu loikhibani haiba wafam fawba fongdoke wafam aduda react tawraduna MLA ke Ranjit na pungkhai amagi khananaba yaba pibiyu haike MLA asina peace committee sembadage suknu loibani haiba wafam adu handokadabani haikibaga loinana Manipur gi mafam kayada akanba irang tawrabasu suknu da peace committee sembadage numit kun mari karigumba amata thoktana lairakibane matam aduda laingakta security bibina ba haizarubada pirakhidabani haina house ta thamkibaga loinana pendaba fongdokhe Sigumba Meitei hana na bohona bada yauri badugumba police tu da criminal case panda dana adugumba mi tu da ex-gratia lupa lak tara piribse government sina hariba issue sida saugatli hairoi da bogi maram laibra ayada area du khangningi police tu na Meitei da KPS ki witness laiba crossfire da sibra karino kaino haibadu gi police am sibagi akhoi gi lofam tokpa government employee du gi tawbani magi akhoi madu thijan basu tawri sibadu gi pibani ado Meitei da mana no mai kapi haibji da akhoi da madu gi proof leite haibani khoi Meitei da natraga du dei da mana atamna kapa I haibji yes police ki asongi version da moi police ki patrolling chatpa da sibani hai adu gi potu akhoi yengda ba adu na hekta akhoi da ha government se adu da saugalabni da honorable members se amna kaino da tarik mari da loina ngamani sugunu ingane da tormani pani hek peace committee semada gi sugunu do loikhridun por lubuni si sensitive am hoibani khraga yenga yang se haibani da haibani aina thamjari se masigi sigibasi Manipur praja pumbana adai media da fongiba report khuding makta hairi base Meitei rom da nomai kapra tawbani habase basi loina wa lawrabne adugi da makta ne ina question se pukhachari se oji honorable leader na habiriba tang mari da sugunu da peace committee sembadagi loigrimni habase madu handok piyo kairobai haloi doina sar amta tabiyo ba tang mari da ina peace committee sembaga numit kunga mari ni chupna sugunu da Manipur gi loijing loya da Meitei mayam kuki mayam hana rabakanda security company mari da PBO ai gi lamji chawe habakanda sarkar sina pi bro numit kun mari ni Manipur gi mafam khudung to mai horakanda sugunu area da napat area kumbi area da protection torga thamgi bunu pa do ai ne adom to puthok birakano wa sarkar sida ina numit kun mari ni sida kayarak hanan company mari da PBO habadu PB gi brava